Hi ma'am. Ai ngasigi video se akhoi passport ki video ni ko hadi India Bangladesh na Bangladesh ta lakningasu passport mathau tai adaga gi di Bangladesh na India da chaningasu passport mathau tai haiba tare ko adugi matang da mayam khangdaba mi mayam yawe haidi moina khali sina sum chaningai na dum chatpa yaba gi wakhanda sum khanjaba haitare khangdaba ni na ko aduna ai mayam khangdaba singi da makta sigi video se semjaba ni mayam ado ai ge khangba khara ai mayam da su share tawjage ko akhoina India da chaninga di passport mathau tai ba ko si ai gi passport ne ado passport che akhoina tawraba matungda adui de ko visa kakpa mathau tai ba ko visa che ka aga adu loiraga ne akhoina chatpa ya dise do asige chiga thari se sil phuri se asi akhoina border lanba matam da moina sil si phudui ne ba halak padam kom si phudui ne ba ko aduna khangdaba mayam punama khangjan diyo haitare ko akhoina India da chaninga se akhoi passport che pairaga chali ne visa ka aga adaga gidi India gi mina Bangladesh ta lakninga sune passport se mathau tai visa mathau tai aduna asi paidradi Bangladesh to India asi chatho sisin tawba yade ba ko passport se yam mathau tai haitare yamna khoi gi important laiba passport paidradi lakpa yade ko aduna India gi passport tawba visa tawba gi niyom sidi aidi khangdre ko kari kamai toy bado akhoi siga di visa kakpa matam dane tha 13 gi su piba yawe ba miache adaga gi di laibak thiba mamdi tha taru ki pirak pa yawe di tha ahum gi pirak pa su yawe tha ahum gi piraga na amu khatang chat pa yadoi ba tawe ba niyom je dona visa kakpa matam da dune tha 13 gi piraga di dum tha 13 se akhoi dum India to Bangladesh akhoi na up down se dum tawningna leirasu mathau tarasu dum tawba yani haitare ko adumaina tha 13 gi sina multiple visa ka weba ko adu pirak pataradi akhoi dumaina chatho sin tawba yani aduga tha ahungi khatang pirak pataraga di amu khatang chatpa yani adaga gi di tha taruk ki piraga na anirak aduna khoi gi sisina khoi gi normal khoi gumba government service tawdaba mi singi normal passport tare ba singum sina ko aduga gi di sisina aigi husband mana fishery government service tawe mandi ko fishery department da aduna magi di blue passport official passport aina magi di leire ko si magi ne aduga akhoi di government job tawdaba akhoi gi di sigi normal passport se asina aigi ne sina magi ne sina government gi passport asina akhoi gi normal public akhoi gi government service tawdaba singe passport ne sina ko adune mayam adu asigi blue passport se asina government service tawba mi singi ne ba ko government service tawba Bangladesh da government service tawba mi punama ki di sigi je official passport ana thari se asi moigi damakta ne ba ko aduna moigi passport color ga akhoi gi passport color gi am soina bane akhoi sina asangba mogi sina blue machu ado government service to ba mi singi di sigi passport se ka e ba ko adu ga shuti issue moi government da gi oina lawdui ne ba akhoi ga moi ga visa ka pa matam da niyom se mana de ba ko akhoi na passport ki office visa office Indian visa office lei adu ga chala ka e adu ga moi gi na government gi tonga na moi gi office lei ba ko adu idu ga moi gi department gi du gi chala ka e ba adune mayam aduna India to Bangladesh athosin tawba se passport mathau tai akhoina Manipur da chaliba India da chali jisu passport visa je ullaga chali ne aduna mayam su lakninga di asumaina passport visa paiba mathau tai aduna passport visa chaningba koiningma ngai passport visa yamna mathau tai adune mayam aduna khoina India to Bangladesh chatpa matam da paisa gi su dollar change tawba matam da ko dollar roina dum bank dagi kakpa yaiba dollar roina puba yaiba ko akhoina India da chatpa matam da bank dagi dollar se ka edana $50 kakpa yai $100 kakpa yai dai $150 kakpa yai ko adu dollar do ka aga akhoina India da state bank da chatlaga adu gi dollar do moi dagi paisa change tawba yaiba India gi paisa lorokpa yaiba adu lorokpa matam da moina khoi gi receipt ma su pirakani haitare ko adu gi receipt to akhoina hayang border mula lakpa matam da du utuine ba moida ko akhoina simaina dollar se kaklaga moida change tawra paisa porok pagi proof haitare ko adu dumaina su tawe aduga
ꯑꯃꯃꯝꯅ ꯗꯣꯂꯔ ꯀꯛꯇꯕꯁꯨ ꯌꯥꯎꯋꯦꯀꯣ ꯗꯣꯂꯔ ꯀꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯃꯥꯡꯖꯩ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯑꯗꯨꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥ ꯍꯣꯡꯅ ꯐꯪꯕ ꯁꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯛꯑꯒ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯀꯥꯁꯇꯣꯝꯗꯒꯨꯝꯕ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯝꯃ ꯑꯃ ꯆꯅꯤ ꯑꯃ ꯆꯍꯨꯝ ꯑꯃꯀꯣ ꯃꯣꯏꯗ ꯆꯥ ꯊꯛꯑꯣꯅ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯔꯒ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯪꯗꯕ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯈꯪꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯅꯦ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯩ ꯈꯪꯖꯗꯦꯀꯣ